ngase ufongkiba tongan Manipuri sifungsing amasung thokiba thawdo wathoksingdagi maroibi ipausing miyamna thamjagi ahanbada kadangban amukasu akan bulan phamoikhre lengana Manipur ngakpagi thawdang lauringeida koki militant singi khutta ani sere ahum sokle ngasi fongkiba hoyelan pawrgi maroibi ipau miyamna thamjagi sahi lising ahum henbigi puari gi sagona rakliba Manipur gi apunbagi sakta mamasum yellow furup singaglakliba state lenga ki maike digi ngang Imphal ring road project ki urek uyum tambarasu Manipur ngakpagi ithau aikoi ki oijagi haiduna lenga ki maike digi amuhana miyamna phongdokibaga ikan kanadana ngasi nungthul pung aniga minute 10 rom tarakpada lamsang PS ki manung saliba kadangban singthakti afaba makhal gi khulai paiba ko ki militant singna bom yauna kapsinduna mitai khul singda akanba lan satharakpada khulngak pa khunja ni shiri ahumna soktuna lekana khre me ahum digi satharakli tamthiraba lan asiki manungda mamang thaktasu kyar khana asob lanpham oikraba matung asisu amuhana lanpham othorakkiba kadangban gi thawdokta leikhidre singdi Sagol tong mamang likai digi maisnam khaba Elias ibomsa sei kungamanga apokpa em hemanta amasum Palace compound digi nongthom Michael sei kuntragani thu apokpa leikidraba em nanauni adugo soklaba singi manungda kadangban part 2 dagi ngangom sanjisai taragamapan apokpa leikidraba NG Sarat makti nongmaina panbanati singdigi ontharakba sokpani Iril bungkaithil digi wangjam bikas sei kun apokpa W Baleshwar amasum Ningtem Pukri Mapal dagi em baris sei kuntra apokpa em Balrasni hairi solaba singi manung dagi sanjit amasum baris di rims dagi research tokre adabu yet thangba khongda sokiba wangjam bikas ti makhatana leing sa thari hairi ngasigi thawdo adu koki militant singna kadang ban mitai khulngak liba volunteer sing tamna nongmai amadi bom kapsilakpadagi nakal anigi marakta nungthilgi pung mariga makhai tarakpa fawda ngahak kanaraga khutonaki Thawdo adugi pauta abadigi state force ki personal singchu sangsilakhi loinana koki militant singna nongmai kap tharakliba singi area da deploy tawba central force singi maiki digidi koki militant singna attack torakpada athingba amata pikidi haina kadangban gi khunja singna piendaba phongdorakhi ngasigi thawdokta miyoi ni leikhidre have report simak police control room digi tholakpa sirolamna su confirm torakhi Amaromda ngasi numidang pung 12 rom tarakpada su amuhana kadang bar singthaktagi koki militant singa khutthaba horakpadagi makhatana khulnga ko singagi marakta amuhana nakalani gi marakta khutonaki adobu numidang athengba phawbra asu apan yawbagi pawli phawmangam khide panmayabadi saliba anabu sahi english ngani ga kunga mari gi oina tha sigi amadagi ngasi numit kuntrani surakba phawbagi manungna tongan ba phabra thokim numai kapagi thawtokta sikiba punna miyoi kun sukre duga Miyoi nifuga mathoina nongmai maruna panduna lekanaki tha asigi ahanba namik ki ayuk pung nipan makhairam tarakpada koki militant sina more 1 number 7 ki sawang phai khulde leba command personal sing attack torakpadigi command personal manga amasum BSF ahum sokibane numitugi numidang dana lilong singjau gi mapam amada sakang naba singna nongmai kapada miyoi mari siraga taraga mari sokibane duba asokpa singi manungdagi amasu kona leikhidabane tha asigi taraga ayuktana Wangu sabal maningi maisak pising na singchan masakiba mapam sayang na miyoi mari koki militant sing na nungmay na kapto na hatkibani. Thasig tarago humdagi numidang dana Kansipurgi Catholic School manakta miyoi masakang nabasing na makong na nungmay na kaplamki. Thasig taraga treke ayu angan madana koki militant sing na moregi konong lairembigi kubam manakta leiba state force ta attack sa tarakpada commando person anisiki duga mangana sokibani. Thasig taraga tareki numidang dana Kangsup amasum kadangban gi lona ba mapam amada sa tharakiba koki militant singi attack ta khulngak pa ama nungmai maruna panduna siki thasigi taraga ni pangi nungthildana ningthakong kha khunawgi kinel manakta koki militant singna mapa masa yauna misa mari nungmai na kaptuna hatki thasigi kunga mari gi ayu angan wadana sajik tampakta leiba Ranato post ki taraga mga suba AR gi koki masa halbidara mana laiminaba personal taruk nungmay na kaptuna sukulam laba matungna masa su kapsinduna sijakit thasigi kunga teret ki ayu angan madana sagolmang PS ki manungsan ba satang amadi molsang singi lona bada koki militant singa khutokna bada khulngak pa mari soki duga koki militant amasiki thasigi kunga nipan gi nungthildana Thobal district ki texam maning singa Thabal singyaga gi lona bada sakang daba singa miyoy ama nongmay na kaptuna halam khibani hainasu paushta makhatara phongdorakli Makasa tarak point na to papawamana Manipur gi lan India lengang na tumina laisilakpa na Manipur gi manungda territorial council ahum semlakadra haibigi singna ba paurakle RK Megen Nomita Khungmatabam
Manipur Satragli with Hamapan Suralaba Power, Land Hamapan Suralaba Power, India, Langana to Mina Lashilakasi, I want to sing about Poklemas, Manipur High State City. Kahendana, Masigi Manunda, Mitai, Koki, Amasum, Nagagi, Hina Territorial Council, whom Tolagadra Hibigi, sing about Porakli Hina Hana, Lahulu Amagi Sherman, Uramba, RK Megan, Sanayamana, Pauxi the Fundoraki. Maka Akanana Unaduna Pauxiation, Hunky Pong, Singipakum Piraduna, RK Megan, Sanayaman High. Asuku in India Langana to mean like Slagli in a Matokram solution, Porakadorivano, Hibigi Matang, Sing the Bangamdre. Manipurgi Manunga Territorial Council of Humtona, Kaidola Kadra Hibigi Sing never power. Piba Masimak, or Helagadi, Nuxisa, and Hingminaba, Hibaduma Sumi, right? Mita Sudul Trap list San Pamduna, Lady Banina. Autonomous Council Yaukragadi, Tampak Mitekia, Lehagudo Ribano Hibigi Wang Tulakani, Adomenama, I want a power sing the Basimakti, Tulak the boy, the Sanohana Fondoke. Manipur Hibel Lamasidi, Masagi Puarigas, Sagonazarakpa Isteramane, Isam Samna, Laiba Amadigi, Kaidolaga, Siem Kiba Manipurnati, Aduga, Laibak, Masa, Mari Manga Punchilaga, Siem Kibasunati, Aikogi, Geographicals. Entity Sigi Manunga, Matamama dari Yamna Sound Leram Labus housing a fiction a lyrically by Manipuni. Isteresi the Kundaduna Hingminari Purupsingasi Amagamagas, Sana Sinana Hingminarakwada, Aina Pamama Atopapam, the Happy Wapam Tamro the Bene. Hingmina Bahabishidi Puadiki Weba, Masat Kaloina do not like Mina Kivene. Masigi Matungina, Aqua Masil, Hingminadra, but the pull up Luminaga Rivene. Aduga Amarumda, Yang Lubudana Hausi, Lupa Horlabukumanaki. Mana Makatana High, cookies in the Handaksa Taragli with Hawangasi, Hingminabagi Mari to Gairapani. Sana Sinana Leminaraki Mari to Gairatuna Hingminadravadi, Luminaga Rivene. Maramasina Puna Luminavadi, Yaro Habigi Mawonda, Hausi, Ngam Toknarasi Habigi Pibumda, Sankshila Pukum Torakle, Machina Tali with the Lanas Loikiroi, Sifet at the Makshon Higani Haveni. Tuan Wiki Lambirom, the Adumaksa Tarakwataragadi, Lanasigi Matana political solution of Puraglava power with the Makatana land Tokigani. Maramasina Europe the Tokibasai Kuntramasum Samagi, Langi Mona Satarakushi. Maramasina India Legana, Tamoishina, Mr. Mikai Naidana, Philip Amalaroga, solution Purakadavani. Purakadabu solution and the Su Makoina Kanglabanaki. Indian Constitution Amendment Toraga, Madam Sabamasu, Maru, Yinguna, Punamakatana, Leminaba, Hingminaba Yaba, Nova, Lamayama, Samgatuna, Solution Puranabahonagadavani, Adu Hausi, Lady Manipurgilangas, Tashing Hydabadi, Power Yaudaba, Langavidi. Constitution Article 355 Sanavigi Pibam the Lyrically, Hibisisu, Miam Nakangari, Adu Bulangak, Mr. Miam Amasum, CSO Sing, Punamagna, Aikoi Punamak, Sana Sinana Himinabagi Damak, Punchilaga Solution Tigadavani. Maramdi, Thamapan Sankshilak Lava Lana Sigi Manunga Mio Kiagi Punsi Mangrabani, Lantum Kia Mang Takre, Housing Misa Miam, Netan Hingma Punsi Mahingoidri, Singkong Singada, Lady Bukunjasin, Laitadri, Lana Silakshan of India Lingan Security Force Mam, Tarakledubo, Solution Putopo Udri. Lepam Topo Bapper Zone Hydra Siamaga Sanko Sinjahandri, Kunjasin the Gipama Pau Matuminadi, Mitegi volunteers in a Kajitang Sankshiluda, Tatuna, Satlo Hydra, Talapagi Tagdoxing Talk Raki, Adabu cookies in the day, Sankshilakuna no Mayama de Bomb Kablakodana, Kari Sutauba, Asigumba, Mr. Mikai Naibigit Hong Sataragli Banina, cookies in the land Horakli Basi, India Lingana support Taurabra Habi Wang Tulape. Wapamasi Hana Miamna, Murum, Sonaram Labus Hositi, Ifong Fong, Unabugum Torakli, Hina Fondoraki Atopa Paumana, Langi Solution Purana by Assembly Mipam Pamoivani, Irang Sagat Panate, Dr. Nut. Manipur Tok the Birang, political solution of Warrior Purana Bakuta, Assembly Mipam Naba, CPI na. Numit Humnigi, Sarah Henry, Kongzang Sankshilaki Bas, Irang Sagat Panati, Solution number Purana Bohona, but the demand of Bigitangai Fadaba Lerak Pani Haina, CPI Gilusing Mama, some party is against an executive member already with Dr. Ebner Fondokre. Wapamasi Tasiki Kungani Paniki Hauraduna, CPI Manipur Legislative Assembly Kimipam Kudata from Naba Sankshilaki, Sarah Henry Kongzang Yasi Arabinumita, Kaksinglam Kai Satakiba, protest Mana Fondokivini. CPI Tabal District Kaksing Local Council Kusanaduna, Kaksing Lamkai, the Sanction Kiva Kongzang Yaraduna Magna High. May whom the Horakli Birang, see Kanaraga Warriors in Pronaba Hausiki Langasina Honabudi, Mana Topataunabiki Pibam when Uri, Langak Paribu, BJP double in Zilangana, Miamgi Apapa Rakadra Haraga, Miambu, Takai Barum Duena, Onchilaka Lady.
CPI ꯒꯤ National Council na warep lauraba matuna Manipur gi issue si political solution oina puraknaba India pumada Manipur Solidarity Day pangthoki irang asi political goiba mong operation puraktriba phawa CPI na leptana khongjang changsing gani hausik laidiba pendaba singa si laibak miam da wakal tahanaba gi panamda CPI na khudakte assembly gi mipam phamnaba sarar hemna gi khongjang changsin mani haki Magna makhatana hai wato wasi political goeba issue ni operation purakna ba political goeba mawongna khanagadabani masigi damak assembly gi mipam pangthokpa mathoktai parliament phamba mathoktai CPI na taliba si assembly phambi yoduga political solution pura o haibani kana gumba singna masibu irang sagat pu oina pauthokpa lebak thibani democracy gi sana pathap ki manungda amadi sanariba India gi constitution gi manungda ni solution nama purana bahona bada demand tawigi tangai fadab legani democracy gi sana bigi matung ina miyam gi wakat tabiba masum khana biba aduga maram sana operation purak pasi khwaidi gi maru oibena ki lana sida kaya yamna mang taklabagi habadudi lebak miyam ne hena khangnarabani maru oiribadi issue osi karam tawna solution purakadagi habisini Thaudoshina maram oiraga miyamgi mihut oina thagatkiba MLA MP sing magi forum da khanagadaba warep logadaba adu kadaida sakhrabagi angki Indian Constitution na piriba aduga satnariba logi kanglon gi matungina yamdrabada sahi amada sitting yankhai ga manga degi tadana phamgadabane dubu Manipur di assembly bu agenda laiti haina pungama phana phamdaba ibis karino angki issue osi leba kini haiba kauktholaga assembly phamsi haiba yadriba karigino angki MLA MP amana wasak lawuda aron mangakpa lebaki apun besaktam ngakani hairibani dubu masigi ona tainabada Manipur di koki MLA amasu minister ani yauna makhoi tarana lebak thugaina bu wangangle masida lenga nustumina ushinadana leri masina takpade lebasi lo leitraba lamdamama oiri haibani democracy gi apokpani hairiba India da Manipur gi matangna parliament ta khanasi yadre state assembly gi mifam phammu haiba yadre Masi oirabadi Manipur lenga asi lepham thokli brangki Article 355 ki matangda lenga asi transparency leitre haiba wafam su Dr. Narna phungtokladuna Manipur gi miyam asi wabada khamthengli democracy gi satnariba kanglon punamak kalaga nongmaina solution purakani haibasi aranbu wakhalon oigani India lenga na thaubu oiraga mari leinaba furuki party sing tungan kauraga wari sagadabni mathau taraklagana puna phaminaraga wari sagadabni state amasum union lengakna Miyam gi awaba mayam asi ubiraga panthadana political dialogue hogadabani asumna issue osi aten mamatamna luisin ba yabani amaga maral sinabana kana purakloi miyam ware miyam gi wakat singa system amasum central lenga na tabiyo CPI na talibu wakat singa silengak tigi ni banati miyam gi right ngatani democracy want to lehen biu haibani phungtokhi ngasigi khongjangda CPI Manipur State Council gi lusingba singi manungda L Sutin Kumar S Sorojini M Joy Kumar singba singsu saruk yakhi Atapa Pawamana Public Works Department officials single Lautunaraga Sachinaba work completion certificate Sazinadana work order Laura Habi Wang Sung Tourakhre Pauxi a corruption gi thabak thong punamaki pauxing pibirang na bamiam na haizatuna lakibagi matungina Pauxi the pirakiba information sing the yumpa moiraduna Manipur lenga ki Public Works Department PWD da losanga sigi akak na bo official karaga Ma naraga Sachinaba work completion certificate Sazinaduna work order Lakthok Labra Havigi Asabu Wang Sung Tourakhre Wang asi National Highway 2 amadi 202 gi lambi paringoi Tidim Road ki Tidim ground mapadagina minuthong phawgi saruna konsilamba lambi samjin sajinbaga loinana koilas thabagi thabak sa tharakliba siga mari leidana thorakani thaba sigi work order PWD na pibigi matangda sayenabal leikhidre haibgi wang siauri wang si roinana hauzik thaba sibu khutpainariba contractor na thaba sigi work order phangu yanabagi dama hana sukhiba thaba amagi sasinaba work completion certificate sejina khrabra haibgi wang thulakli wang singa siga mari leinaba pakhunggi khungul lirakpada pauxisna phangmo report singi matungina mamangi sai english singini ga kunga humdoi gi April 13 da PWD gi chief engineer na notice NIB number CE NH bit 2023-2401 thokuna hairiba lambi paringasi semjinbaga loinana koilas thanabagi tender amadi bit kaukheri Notice asigi matungina bit thajilakhiba contractor amani work agency singi maraktagi Manipur lenga ki special class contractor ama khallaba matungna PWD gi official singa contractor masa yauna thaba si magna sunabagi agreement khuyek pinabaga loinana
Work order na loisang asiki Chief Engineer and Subhas na kuyek piduna mamang segi October taragan thuida PKID. Order asigi matung ina special class contractor asina lambi paring asi semjin sajinduna koilas thabagi thabak sa tharak liye dubu thaba asigi damak bid apply tawnaba pikiba criteria sing sunaba mahangna hana sukiba thabak amagi sashinaba work completion certificate sejina khrabra hamadi hairiba miyoishida sashinaba work completion certificate issue tawbada loisang asigi mari lenaba official singi maraktagi aranu tawbusu yaw khrabra habigi wang sumakata na thenaki aduba pauksi esina khomjin khiba mari lenaba documents singi matungina kumja english nganiga taraga mapan gi February kungani thoidigi suba hokhiba NS 150 gi lambi gi saruk semjin begi thaba amadi work completion certificate adu loisang asigi National Highway Division number 3 gi executive engineer amana ani thokna pirabra habigi wafam se tholaki maramli thaba asi executive engineer aduna piba work completion certificate ki matungina Paswelam khaida leiba MSHBS Construction Materials Private Limited na ningthijana apian mamongda suki habisini adu tonganba work completion certificate amada hariba thaba si MSHBS Construction Materials Private Limited ta pikiba adu miyoyamana subcontractor oina sada nifuga mapangi sangna suki habisini maram asina tidim ground mapari minuthong phawgi lambi paring semjin bamasung koilas thabigi bid adugi qualify oina bigidamak mapung fana thabak subolution khre haba work completion certificate adu oina sejna khrabra habisni hiramasigi matangda HBS Construction Materials Private Limited ki Managing Director Hoidrom Bikramjina PWD gi National Highway Circle gi Additional Chief Engineer da October taraga taruk English ngani kungomdoi da pikiba sengdok warol gi matunginadi ma ki agency da piba work completion certificate top na certificate number haibadi EE NH3 miscellaneous 2022-23 073 yawi duga atopa miyoishina subcontractor oibigi arrangement gi matangdadi karimata pande habisini miyoishina bit yawda thagalakiba documents gi manungda work completion certificate ki number yawde masigi matakta thaba adubu sukiba agency ama oiriba HBS ki maikeri gi mari lenabu khuye amata yawdabana miyoishina thagalakiba work completion certificate adu asumba oiram loidra habisini Tidim ground mapadagi minuthong phaw ki marakta leidiba ten khrabal lambi paring asibu semjin sajinabagi dama PWD na thabak pikiba amasum thaba asibu suriba contractor na launaba honabada wahang kya thulakliba asigi matangda pauksiyesina chief engineer and Subhas ka hakthengna unadun wari sanarubada mangna hai hairiba work completion certificate adu tender amadi bid ki matamda thagalakpada executive engineer na summi hana khuyek pinaba maram oiraga lambi paring asi atuba matamna semjindaba yadabagi tangai fadaba yenglaga committee singna pirakpa report su kupna nainaraba matungda contractor asida sinakhibani adubu thawong sida penadabagi complaint sing dilaki haraduna department gi mekeri gi su kari leibagi habadu thidoknaba amadi asum aran khangtuknaba honari haina okhom pirakhi makasa tharak poina Manipur news tege to papaw mana terasa ningthaujam kokisin landana ba nongmai maru leinaba sel khomi haina MZP na FIR launch Tourakhre amaromdana akan bakhongjang changsilakani musuk Mizoram University ki PhD Mahiroi Teresa ningthaujam na Manipur haujik thokliba kangluk irang asiga mari leinana koki singda landana ba nongmai maru leinana ba sel collection tawi haina Mezo Zerlai Paulna Maral Siraduna Mahiroi sigi mathakta ngasi Mizoram Police ta FIR launch ama Tourakhre Mahiroi lubasina Teresa ningthaujam University asigi PhD program dagi kaktat kadabani haina su University asigi register da aiba sirol pisinduna taksin balai khrabani Mezo Zerlai Paul nang si ayuk pung taramathui taba matamda Mizoram gi Baibak 1 Police Station na tawkiba FIR launch atu da hairibana equis asi Manipur hauji thokliba kangluk irang asiga mari leinana nongmai lainana fund collection tawi Mahiroi lubasina makhatana hairibana Mahiroi Teresa ningthaujam yauna University sida leidiba maitai gi Mahiroi singasina University asigi maitai community singdagi
Sel donation tawi hairiba phanasi yumthangnariba Manipur kuki jau miyamgi mathakta landanaba nongmai lainabani haina maral siri loinana mahiru lubasigi maikedi Mizoram da leminariba tongan community singi marakta santi laina nungsi sanana hingminanaba yamna kana honaribani asiguma maral sida hingsagi thabak thawong singa mari lainana fund collection tawbasi akan mamona kanem tawi asiguma thawong singa si lubasina haksina lawbuga loinana tumina khak lairoi issue asigi matangna mari lainaba authority singa mapung fana thigatuna sab action lawgadabani haidi Marasida Mizoram University Student Council, Mizoram University Research Scholar Association, Mizoram University Alumni Association, Mizoram University Teachers Association amasum Mizoram University Non-Teaching Association punna thadorakpa joint statement amana hairibana Association sing asigi maikedi Mizoram University da laidiba tongan ethnic amasum community group singi marakta santi amasum tangdu laitabo purana bohonaribani Manipur community amabu mang taknanabigi nongmai maru lainaba phan khomada senai haina maral siraduna Teresa Nithaujabu University asigi PhD program ni kakhanaba Mejo Zirlai Paulna dabi tawradun yamna kana yaningdaba phongdorakli loinana Mizoram University ki Department of HAMP gi maikedi PhD tawriba Teresa Nithaujabu gi mathakte action lawriba adubusu yamna kana yaningdaba phongdorakli thawong sina Mizoram University ki campus ta lairiba tongan ethnic group singi marakta nungsi chandana lairiba mawong sida akai balakani loinana university ki campus manungda kangluk koiba ungkhanaba kaya lakpa yai haina PN bu wafum kya phongdorakli amaromna akan mokhongjang sangsilakani musu Mizoram University PhD tawribi Teresa Nithaujabu kariguma PhD program digi terminate tawrabadi yamna sathiba akan mokhongjang kya sangsilakani haina Manipur University Student Union musuna thadorakpa sirol amana haidi sirol aduna hai Mizoram University the PhD tawriba Teresa Nithaujabu Manipur gi irang siga mari lendana sel mating pangnabagi fund collection tawi haibagi dama PhD dagi terminate tawnaba sangsilakdiba mawong asi yaningde Manipur University da tamba Kuki Furuki Mahiroi Kyana University campus da Kuki da ka hen bathabak sati haina aran pauk sandokpagi wapum lairi hairiba purubasigi Mahiroi Kyana nomai kapnabada sarugyaba mari University sigi Mahiroi singdagi fund collect tawbigi wapum kya sulaibaga loinana aranba yumpham yaudraba kya ibaga loinana history semnaba honabagi thawong kya su sathaba laikre aduba asiguma kya asi lairaga su musuna thoidokpa thabak amata paikhat palaiti makhoi career sokna bathabak tawkhibase laiti Mejo Zirlal Paul amadi Mizoram University ki authority na Teresa Nithaujabu gi mathakta ka hen bathabak lokhatpa yaroi mai tampham sangda siguma thawong singa si sathaba yaroi Mejo Zirlal Paul na demand tawriba sida Mizoram University authority na Teresa Nithaujabu PhD program dagi terminate tawkhiba tarabadi musuna thajadaba yamna kanba khongjang kya sangsilakani Mejo Zirlal Paul na Teresa Nithaujabu Mizoram University ki PhD program dagi terminate tawnaba demand tawriba si maram sadi Teresa na Manipur thoklibi irang asiga mari lendana mateng pangbagi dama mahiroi asibu Mizoram University ki PhD program dagi terminate tawgadabani demand tawrakliba si karigumba University ki authority na thabak to onthokiba tarabadi khongjang kya lakan henesu makha tari haina pau sida phongdorakli Naharol thodang pauksiri tentakna lakhosaraga Yengheidraba video kaya social media upload torkre state asida thokliba kanglup ani goiba irang asida furup amana atamna furup amabu singnabagi mawngda social media Facebook amadi YouTube ta Yengheidraba video footage ki upload torakpadagi misam miyam kaya ama mipai thabaiba phonakhrari thaudo singa si Imphal West District ki manungsana leiba Kautruk Khulngak liba Khulngakpa ani ko ki terroristna bom yauna akan mamongda landarakre habigi pau hek tabadagi Facebook ta kanaguma kharana atamna video recording kya upload torakhi Video upload the state asigi minister natana arambai tengol fabu hunduna ngamagi voice recording singsu yauri hen aki tujungba pokliba mana mi marakta mi gi list nataba tamthiba khrana hingsa gi tambigi mawongda dudanatana atamnana furup amabu singnabagi mawongda wafam kya phongdorak pathenaki haiba video footage sing adudagi samjaraba misam myam kya de mi pai thabai badanatana pokningda aki tujungba kya moiri Thawong asibu atamnana tawriba miyoi kanglup amabu laingaki missionary singna thengbidragadi makhatana masidagi hena aki tujungba pokpa video clipping kaya social media ra thagalaktuna state asidi hena tangdu leita handaba lakhanbi yai haina miyamna pendaba kaya phongdoknarakli hausikoi di miyam pau simatang se lusinjarage masum miyam puna no babdet ngamine sen channel sigi mekedi gi miyang mafamda makhatana thamjari